ngasi numida waram phongkiba pannam pauksi edigi maruebi ipauksin khongusaraga manipur top channel gi maikidigi myamda thamjagi ahanbada center na free moment regime lakhokre NE state singi demographic structure ke handana ba FMR lakhokpani amitcha center na indo memar ngamkhai digi free moment regime FMR lakhokna ba khongthang paikhalak liba si lebaki internal security ngakna ba madi memar ngamkhai pari ngoiriba awang state singi demographic structure ke handana thamna bani haina union home minister Amit Shah na phongdokre union home minister na ex thadorakpa warol amada leba sigi ngamkhai gi saruk punamak ngak sen ba habisi prime minister Narendra Modi gi lengdra bu warem naiki leba sigi internal security ngakna ba amadi memar gi ngamkhai pari ngoiriba awang state singi demographic structure ke handana thamna ba Ministry of Home Affairs MHA na indo memar ngamkhai digi free movement regime laktokna ba warep laukibani Ministry of External Affairs na FMR laktokna ba thabak paikhatpa horakpadigi MHA na khudakta FMR khudakta suspend tawna ba recommend tawkibani amaramna center gi warep asibu taram okladuna Manipur gi minister N Berena social media X ta thadorakpa warol amada aikhoi gi ngamkhai gi saruk sing ningthina ngak senana ba thabak laukholakpagidama Prime Minister Narendra Modi amadi Home Minister Amit Shah bu thagatpa phongdokpaga loinana tawimal khangbutki Mangna hai Home Ministry na ayaba piraba matungda indo memar ngamkhai digi FMR raukthokna ba warep lauribasi aikhoi gi internal security amadi awang nongpok state singi demographic ki apunba masak handana ba yamna tangai fadaba arubu warep amani haribu warep basi India lengakna handakte indo memar ngamkhai gi kilometer lising amaga satruka nifugomdoi gi asang ba saruk sing samal khana ba lauthokhraba matungda illegal immigrant sing sangsilakpa thingna ba amadi aikhoi internal security hena mapangal kangkat hanana ba laukholakpa atopa puari oihoragadaba warep amanaki khongthang asi union home minister Amit Shah na indo memar ngamkhai gi kilometer lising amaga satruka nifugu homdoi gi asang ba sambal khana ba India na warep laure hana lauthokhraba matung nongmu lairaga laukholakibani Amit Shah na phongdokibagi matung ina ngamkhai pari ngasi hena section na yungshina ba petrol track amasu thamlagani hauju phawda apun mangam kai paringi manungda kilometer taragi asangba mapung phana samal khaba loire makhatana hybrid surveillance system HSS amagi kuthangda samal khana bigidamak pilot project asisu pekhali loina indo memar ngam khai gi Manipur gi saruk singda yamdrabada kilometer kunmuk fencing khana ba approve tawre hana lakthopa laikre athubada ngam khai samal khaba gi thaba se pekhalaga naiki Manipur amadi memar gi marakta kilometer sahumga mawdra rom gi asangba saruna ngam khai puli aduba hauju phawbada kilometer tarakak sambal khaba ngamni haukiba sahi gi July thar state government na phongba data matungina state asida illegal immigrant satre rom sangsilaki haina pali loinana Mizoram gi oina kumja English ngani ga kunga mathu gi February amadi gi memara military ku lakraba matung masing thingamdraba anti junta rebels state asida sangsilaki haiba gi report laidi State government na people report ki matung ina Myanmar military coup lakraba matung Mizoram gi tuan mafam singda masing yamlaba refugees sing sangjafam lauduna lairi hari Mizoram amadi Myanmar gi oina kilometer sangwa ga tara asang ba sarungam khai pulibani free movement regime sina India amadi Myanmar gi ngam khai paringda karigoma document amati yauduna laiba ani gi nakal kilometer tara ga turuki akoiba mafam satukrisin yabi ga yaba piri Panba yabadi hairibi indo memar ngamkhai paring asida mayai kaba chinjak sing amadi ani wangda makal kayagi khulai sing lalormi gi thabak chathaduna lakni atop pawmana MLA minister sing Delhi da sensi enduna laibasina miyam samamna halai imagi maira Manipur thoklibi irang sigi waruisin ma purakpa ki mahut MLA minister sing na Delhi da sensi enduna laibasina Manipur gi miyam da amuki hena samamna ba mapokale haina imagi maira gi convener T Sujatan phongdokre ngasi Manipur press kapta pangtukiba paumi gi mipma mada mathaki wapamasi phongdokladuna T Sujatan hai tha asigi tareta Manipur legislative assembly gi speaker unabagi ayaba phanglaba matung imagi mairagi mihutsinga wari sanakibadugi matungina assembly gi privilege and ethics committee gi mifam soidana sayolamagi manungda kauragani haibigi thajaba pirakpagi loidana masigi matung emergency assembly session amoina apun mamifam amakaunaba imagi mairagi maikedigi thambada masisu atuba matamda phamnaba honagani haibigi thajaba speaker na pirakhi haiki mangna makha taraduna hai imagi mairani speaker unaraba matung privilege and ethics committee da yauriba khangabo amasum lilong
ꯀꯨꯝꯕꯤ ꯖꯤꯔꯤꯕꯝ ꯑꯃꯗꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯤꯡꯅꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯅꯕ ꯍꯥꯏꯖꯕꯗ MLA ꯁꯤꯡꯅ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯅꯤꯁꯤꯀꯥꯟꯇ ꯁꯄꯝꯒꯁꯨ ꯎꯅꯔꯨꯔꯦ उनरुबदुदा मसागी मैकेदी सेंटर की लुचिंगबदा वाफम असिगी मतंग रिपोर्ट लनखतखिबा लैरि हाइना फोंदोरकपगा लोइना था असिगी तरागा मरिगी मतुंग अमुका हना उरखिसी हाइना कमिटी की चेयरमैन फोंदोरखे हाइनासु फोंदोखि अतोपा पावमना कुकी मिलिटेंट सिंगना सेंजम सिरांगदा लैरिबि स्टेट फोर्स दा लंदारखरे कुकी मिलिटेंट सिंगना सेंजम सिरांगदा ngasi ayu akan mamongna bom amadi nongmai kapsinduna landarakpodagi mafam aduru laidiba state force singnasu handuna nongmai kapnakhre press ta phangwa pawda ngasi ayu anganbada kuki militant singna senjam sirang water supply mapada laidiba taruk suba manipur rifles battalion gi temporary post tamna bom amadi nongmai kapsinduna landaraki state force su khut hanbadagi nakal anigi marakta akan mamongna khut thonaki नमई कापनबदु ngahak leploraba matung amu hana khuthonaki adubo nakal anigi marakta aso apan yawbagi pawdi fangde pawsina makha taraduna ngarang numidang wairam pung 5 kulom tabada senjam sirang water supply mapada laidiba taruk suba manipur rifles battalion gi temporary post ki bunker mawang maktada kuki khulai paibisina kangpokpi district ki sarpaimana police station konba harau thelom digi bom yawna numai kapslakpagi thaba si horakibani लोइना नुमिदांग अथेंग पुंग तरागा मिनिट निफुगा मंगारोम ताबदसु तरुक सुबा MR पोस्ट तमना नुमै कापसिलकपदगी खुद अनकी हाइदि हाउजिंग मफम असिदा संमाय पुलिस स्टेशन की ओसी यावना टीम गलोइना SDPO लंफेल इम्फाल वेस्ट की पुलिस कमांडो टीम अमसुम तरुक सुबा MR की पर्सनल सिंग संगसिंदुना लैरि हाइदि अतोप पावमना फोक्स अमदि आरामबाई पुन सतमिनदुना थौदांग लौमिनबा हाइनि यानखरे थासिगी सजत तारेक तो ओनिंगदब थाउदो अमगा मरी लेना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर अमदी आरामबाई टेंगोल अनिगी मरक्ता वखल तानदब लेरंबा दुंगसि नुथुल पुंग मंगारोम ताबा मतमदा फोक्स अमदी आरामबाई टेंगोल की मिहुत सिंह पुना फमिनदुना वखल तामिनखरे फोक्स की इंफॉर्मेशन एंड पब्लिक रिलेशन सेक्रेटरी नेरिस मंगा अमदी आरामबाई टेंगोल की मोबाइल यूनिट जनरल हेडक्वार्टर कियो समानंद मितैन पुना खुयेक पीदुना थादोरपा सिरोल अमना हाय मातुंग तरकपदा लाइवासगी थबक थोरम खुदिमकता फोक्स अमदि आरामबाई टेंगोल अनिना कुसमनदुना पुन सतमिनदुना थौदांग लौमिनबा हाइना यानखि हाइदि अतोपा पावमना पंचायती राज एक ngaktaba minister फम थादोकपिरो फाइरोइजम हेरामनी मणिपुर पंचायती राज एक 1994 सेक्शन 22 बु ngaktaba मदि फम कोंदुना लैरिबा पंचायती राज मिनिस्टर मॉडल ग्राउंड फम थादोकपिरो हाइना Accord Committee of All Manipur elected PRIS of 2017 की चेयरमैन फाइरोइजम हेरामनी न फोंदोरखि ngasi Manipur Press Club पाउमी सिंग उनाबा अमदा हेरामनी न हाय मंगा सुबह जनरल पंचायत इलेक्शन माय पगलखरबा PRI मेंबर सिंग वार्ड मेंबर प्रधान ZP मेंबर सिंग की ताम ममांग से अक्टोबर थादो रखरे अदुबो मणिपुर लेंगाना तरुक सुबह जनरल पंचायत मिखल हौजु फावबा पांगथोक्तना लेरि मणिपुर हाई कोर्ट ममांग से एप्रिल 14 थोकिबा ऑर्डर अमगी मतुंगिना हाना माई पाक्तुना लेरबा PRI रिप्रेजेंटेटिव सिंगना मिखल की नोटिफिकेशन थोक्त्रिबा फावबा मखाताना फमपुगदबनि हाइना खंगनखिबा कोर्ट की ऑर्डर अदु वायोलेट तौदुना लेंगा असिना एडमिनिस्ट्रेटिव कमिटी अमा सेमलगा पंचायत सिंग रन तौनबा होनरकपा सिलेबुथिबनि मसी याफम थोक्तबा लेंगा की खोंगथांग अमनि लोइदना कोर्ट की ऑर्डर बु इन दे ताकपनि हाइनासु हेरामनि न फोंदोखि अतोपा पावमना मणिपुर सेंट्रल जेल की जोबेनाल इनमेट सिंग उनखरे मणिपुर स्टेट लीगल सर्विसेज अथॉरिटी की मियेंग मखादा डिस्ट्रिक्ट लीगल सर्विसेज अथॉरिटी थौबाल मसुम डिस्ट्रिक्ट लीगल सर्विसेज अथॉरिटी कुसमनदुना ngasi restoring the union pan India campaign for identifying juvenile in prison and rendering legal assistance 2024 campaign asigi saru ama oina Manipur Central Jail Imphal amadi sajiwada leriba juvenile oigani singnawa inmate singi masak khangdoktuna hakthengna unakhre loinana inmate singda makhoigi pangbi aba legal assistance की mateng sing su pangani haina thajaba pirakre ngasi gi yengsin kongset adu the chief judicial magistrate come secretary in charge district legal services authority thawal amadi district legal services authority Chandel gi secretary in charge oiribi masana e panmai
Judicial Magistrate First Class More Urkul Sauduri, Sub Legal Aids Defense Council Thawal, Maibam Paikomba, Deputy Legal Aid Defense Council Thawal, Sanil Yumnam, Johnson Amadi, DSSA Thawal, Staff Sing Susar Yaki Hadi. Ataba Pawmana, Agnipat Scheme Leva Siginaha Lak 1.5 Ki Manglan Masetana Tugare, Congress. Narendra Modi lenga ki Agnipat Scheme Leva Siginaha Lak 1.5 Ki Manglan Masetana Tugare. India ki naha singna injustice kaya leba sigi naha singi asumba wayel gi dama Congress ki lusingbu Rahul Gandhi na January 13 mathoi dagi na March 10 fawa tangkak ahum thokna sathagadaba J1 campaign Bihar gi hawdokre leba sigi naha singi asumba wayel gi dama campaign asida aikoi khudimakna sagotmina si haina All India Congress Committee AICC gi General Spokesperson Dr. Sama Mohammed na phongdorakli AICC gi wangang loi sin Imphal dang si thunglaba matung BT road ta leba Congress bo na pangthukiba pawgi mifamada wafam sing si phongdokladuna Dr. Sama Mohammed hai Narendra Modi na lusingba BJP lenga asu lakpari gi leba sida injustice oiba thawong kaya gi mami tarakpatana tana Agnipat scheme hawdoktuna army forces ki mathau tawa recruitment loikraba India gi naha lak 1.5 ki manglan sing masetana thukairi Masidana tana leba sigoina thabak phangdabigi sangwong khalaktuna naha crore kayabu modilenga sina minamle haukiba kumja English ingani ga taraga mathoya madi English ingani ga kungani thoida pangthukiba India Army Navy amadi Air Force ki regular recruitment oina selection process loikraba leba sigi naha lak 1.5 ki manglan bu agnipat scheme hawdoktuna masetana thugaiduna thabak phanganre Asigumba injustice oiba laibaki lainga ki thawong asigi mayokta naha singe asumba wayel gi damakta Congress lusingbu Rahul Gandhi na January 13 ga mathoi dagina March 10 fawu sa thagadoriba J1 campaign asi Bihar gi lamthaki bani mana makha taraduna campaign asi tangka ohum thokna sa thagani maru oina campaign asi na thamliba panamdi Agnipat scheme hawdoktuna manglan sing masetana thugai biraba arm Forces ki mathau taba recruitment loikraba leba asigi naha lak 1.5 ta makhui gi phangpham thokpa thabak sing adu phongan mamadi leba asigi armed forces lowigi kanglon si hana mamang na satnarama recruitment system da hanjin hanba asini campaign asi ahan ba tangka ki oina tha asigi amadagi hauduna kungani fan fawba sathagani anirak suba tangka ki oina March 5 dagina tara fawba madi ahumlak suba tangka ki oina March 10 ga tare tagina kun fawba leba asigi mafam sinba thuna sathagana ki Loinera campaign asid Agnipat scheme leba sigi naha singda mayok na haliwa khudong sa da basing amadi mangjaba singi matang na su mayek sengna expose tawgani RTI gi matungina army gi damak leba sigi oina kumja English ngani ga kungani thoidagi na kungo homdoida apply toramba masing asi lak kunthra ga mari romaike adobo kumja English ngani ga kungo homdoi kunga mari dadi apply torapagi masing asi lak tara da hantarakle masina takli madudi Agnipat scheme hawdolakpadi gi leba sigi naha singna Indian Army oinabagi damak leramba apamba sing ado hantarakli masidanatana Modi lenga ki matamna thabak phangdabagi sangwa khalakli maramasna leba sigi naha singi asumba oyel gi damak sathagadoriba campaign asida ekoi punamang na sakot minasi haiba wafam thamladuna Manipur thokliba irang asida leba sigi prime minister nga sifawba tumina lashiliba sikari gi nomadi miyamna thajaba leitraba state asigi minister na pham thadok triba kari gi no haibo hangsu magna hangki Atopa pawmana February 13 ta Koukhiba nationwide general strike sougatnaba sem Sare aitu Sanyukta Kisan Morsa na lakliba tha sigi 13 ta kauriba nationwide general strike sta Manipur goini su sarugyanaba sem saba punamak loida hena All India Trade Union Congress aituk Manipur branch ki president Rana Pratap Yumnam na phongdokre ngasi irabot bo na pangthokiba pawgi mifumamada Rana Pratap Yumnam na hai Leba ama sakot pada sinmi amadi lengak puna satminaba mathau tai sinmi singbu victimize ama oina thamliba makai leba du kaidong nung sakot pangamloi February 13 ta kauriba nationwide general strike asi Manipur gi oiriba phibamasi yenglaga kaithel phamduna nomagi sara taliba madi sinmi singda akaiba pidanaba mafmamada miam punduna protest thanaba warep nari haina sumangna phongdokhi Pauki mi pamadura saruk yakiba aituk Manipur branch ki general secretary L Sutin Kumar na hai leba asigi laumi singi organization samri gi mathakta leiba organization ama oiba loinana joint platform of trade union amasu oiriba Sanyukta Kisan Morsa na sinduna sathagadoriba
नेशन वाइड जनरल स्ट्राइक असिदा मणिपुर गी ओइना सु लैदिबा सिचुएशन असि येंगलगा सेंटर स्टेट सिदा थोकलिबा क्राइसिस असि वॉरेशन अथवा मतन पुरकनाबा होटनाबिनाबा प्रोटेस्ट असिदा तक्सिंगनी लोइना नमित असिदा बैंक एलआईसी पोस्टल सर्विस अमदी BSNL na singbasing thabak lepkani sathagadoriba khongjang asida miyamna sakon minasi ai kenasu pausida makhatari hausikoi di miyam paus matang sa lusinjarage masu miyam puna no babdet nga minasi news channel sigi mekedi ki miyang infamda makhatanu thamjari